Sisipurda frontline laiba kuki ama Assam Rifles na fage tawbada kuki nupi singda Mulhoure haina social media singda Assam Rifles amadi kuki nupa aduga muknabagi video thagalakre kadai phabu sumba pawno khaminanaba official level paw ngaminase kangpokpi da irang laidori haina kuki singli leak information amaka ki translation thamjare kuki singna phongdo kibada kangpokpi da thadok se amuk maka phongba haurakle handak sahi hun festival haibadi laurok festival si amuk tawraba yai haina thajanare kuki masa singna ngalingeda yengsilausi haina phongdoknakre masagi paukhum moina Thadou Students Association na asumna haikre madudi Kukilen India WhatsApp group na asumna hairakpasi makogi militant na back tawba kangbu na haibane Thadou kuki nate kuki gi makhada su leite haibasi hanadagi su Thadou NP amasung TSA na hanjin haikrabane Manipur police na siguma post adiba kangbu ase yengsinbiyo hairi aduga hun festival su akibe leitana sauna tawgani haina Thadou Students Association ki spokesperson Biki Thadou na ex Thadurpa Cherolamana hairi Laisram Kamal Babu lengak na thiroi gi yaw na thidabadagi langla langjil khangbu ngamdribani haina sanayamana phongdokre tha asigi taramapanda Assam Rifles ki person ani hat khibada senaba miyoi singdi numit mangani gi manungda phaba ngamlaga 2024 ki November 24 da leima khongda leba Indian Army gi 57 Mountain Division manungdagi Laisram Kamal Babu mangkhibagi langla langjil di puthokpa ngamdriba asigi matangda India lengak amadi Indian Army da Manipur gi misa miyam gi punsuki mamal makhoida kadisu leite makhoigi politics na hena lui haibasi sanglaba sahi kya sida khanglaklabane thokiba thodo adu achumanate haiba makhoina khange wakat ni pham kya phamkhre makhoida kadisu nasungba leite policy amage makhada satharakhibane laingak na thiroge yauna thikidabana langla langjil khangba ngamdribane haina lamyanba hijam irabot ningsinglop khongman mangjilna singdana mangjil community hall da pangthokiba samaga kumapan suba irabot de ithauronga mari lenana RK Sanayamana phongdokre Kewa Phurjudagi Khulai Singh Fangle Hari Police Control Room Nangarang Lumidang Thorokpa Cherolamada Ngarang Police na Sagolmang PS na Koliba Kewa Phurjudagi Magazine ga Konaba Pistol Ama Maru Nipan .303 gi Maru Ama .22 gi Maru Mari Empty Case Nipan BP Plate Ama BP Cover Ama Khungub Jura Ama Hand Glove Jura Ama Handbag Ama Card Holder Ama Amasung Cindy Ama Recover Tawre Hari Liang Mai Kaitel Kai Sampata Phamkani Haide Lakliba October Anigi Ayuk Pung Nipan Makhaidagi Kai Sampat Lemazam Laikai Yai Fathauni Community Hall da Liang Mai Kaitel Phamgani Haina Liang Mai Imphal Market Committee ki Co-Convener W Rimana Press Thadurpa Cherolamana Haide Kaitel asida Liang Mai Singda Hoba Organic ki Mahi Marok Manama Singkaya Ahongba Mamal da Miyam da Phanghangani Thaurang Asimak Lamdam asida Leminariba Purup Singge Marakta Hena Nungsi Sanaba Puraknaba Amade Aphaba Sinjak Sabage Hainabi Thamna Damakta Pakhatpa Thaurangni Masina Laminariba Purup Singi Marakta Pot Laiba Yonba Khakta Natana Hena Nungsi Sanaba Masin Manau Oibagi Mari Adu Hena Mapangal Kangkhathanbada Mateng Panglagani Haide Bureaucrat Officer Singna MLA Singi Watabi Dabada Penadre Haide Miyamgi Mihuna Semba Popular Government Sing Lading Ay Matamda Minister MLA Singna State Government Gi Makhada Lariba Tungan Department Singi Amade District Authority Gi Bureaucrat Officer Sing Dawa Amahaibada Taraga Madu Thabakta Ontok Naba Honaba Amade Ontok Pagi Thaba Adu Hozik State Asida President Rule Labor Matam Asida De Hana Minister Oiramlaga MLA Oina Lariba Singna Haibada Wa Oina Lobby Dabagi Yamna Sound Warong Naba Amade Pena Dabakya Ama Laide Haide Press na Pangba Paugi Likun Namagi Matungina Hada Haukiba Tha Ani Ahungi Mamangda Isauki Awaba Ama Tampaki Mapam Krada Sound Mayonaki Isawaduna Maram Oiraga Yung Kaya Ama Senta Kiduna Maduda Leramba Mi Kaya Ama Laifam Laitabagi Awaba Mayonaki Natural Calamity na Awaba Taraba Missingda Ateng Piba Habisi Ladiba Center Musung State Government Gi Mathauni Aduga Awaba Taraba Singi Damakta Mateng Pangba Yaba Hanadagi Lerakpa Scheme Project Kaya Amasu Lairibane Aduba Hairaba Scheme Project Sing Adudagi Mayumakai Laitraba Singi Damak Mateng Pangbinaba MLA Sing na Hairabasu District Administration Ki Maikaidagi Kariguma Makhal Ki Thaba Amata Paikhat Piraktabada MLA Kharadi Mai Hauno Sawa Yauna Haidi Handaki Saudu da Hanagi Chief Minister N Biren Singhi Hangang Esigi Manung Sanna Laiba Hangang Mayai Lekaida Turel Turban Kaibadagi Yum Kaya Ama Senta Kiduna Akai Atoi Thoki Hairba Yum Singadu da Leramba Mi Sing Laifam Laitabadagi Marilenaba District Deputy Commissioner da MLA Amana Phone Ahum Marirak Tauraga Ahanbagi Temporary
oina government gi leidiba scheme gi makhada thuna sanabagi thabak lokhotnaba haikhi adubu district administration amadi mari leinaba department gi maikai degi tawbirakhidre adubu matam leitaduna tumpham chafam leitana leiriba makhoi gi dama khallaga local MLA na asangba senpham putoklaga senthakiba yum 19 di sabagi thabak torakpadagi haujik yum khara saba loisile yum khara na saba loisilopagi tangkakta leire haire lakleba wafam di miyam gi mihut ni han leiriba si miyam gi awa ana amadi chapkhat tharang gi thabak sing amadi mateng pangnanaba leiribani minister oina leiringai matamdana bureaucrat singna MLA singbu ikai khumnabagi mong utpa aduga haujik president rule leiraba matam MLA oina leibadana miyam gi damakta hairapwa wa phawba tabidaba haibasi yamna laibak thibani haujik state asida president rule leiduna state government asi governor na salairaga leidi MLA singna government gi bureaucrat officer singda miyam gi damakta khallaga tawbinaba hairibasi yadaba thabakta tawbiyo haibasu nate government na paikhatpham thokpo thabak sing adu paikhatnaba haibani masida haujik state asigi leiriba governance asi matau karamna salairibano haibadu head oina leiriba governor na kopna yingsinhanini haibagi wafamsu MLA kharagi maikaidagi phongdoknarakle amarom da handaki isawadu da mayumakai senta kharaba imungi mi singna haujik phawbada state government gi maikaidagi lupa ama phawbuki mateng pirakpa leitri haina social media da thadolakpa video singda yamna pena dabasu phongdoknarakle haire Free medicine scheme na piba cup syrup thakluba sahi manga ge angang ama sire hadi Rajasthan lenga ki free medicine scheme ge makhada piba cup syrup thakluba dagi Sikar district ki manung sanba Khori Brahman khungang dagi netis kauba sahi manga khakta ngari ba nupa macha ama sire hadi nupa macha se numinini humni laihau amasung lokka hena khubuna maram oiraga yum dagi chathoptana lerakibane nupa macha se gi mamana sirana CSC dagi Rajasthan lenga ki free medicine scheme ge makhada supply toba cup syrup pudun laklaga pithakhi adubu cup syrup adu thaklubadagi nupa macha sigi layong henjilaktuna anakpada leiba layang sangda pukhatki adubu mahak layang sang adu da kanba ngamdana laikhitabani hairi nupa macha sigi imung manungna post mortem tawsi haiba yadana haksang adu pudun satki adubu local singna nupa macha si cup syrup thakpo oigani haina phongdokna rakhi local singna thajari numit kharani gi mamangda chap manaba cup syrup thakluba ajitkar area ki nupa macha ani amasu layong khangdana narakpana maram oiraga layang sangda layang kiba laibana ni haide Assam dagi lakpo miyoi amadagi lupa lak tara lising tara taruk amasung thar zip ama nongmai sindol da munkhre haiduna police da wakat khre Thasgi Kungonipan da Kumalampak ISBT Manakta Labor Hotel Majestic the Tungladuna Lerakiba Assam gi Mamrup Metropolitan gi Kharguli gi Upper Luitapur dagi Faridul Hassan Apokpa Siddiq Ali Ahmad Koba Miyoi Amadagi Mahana Masakhangba Miyoi Ama Amasung Mahakaloinaba Nongmai Paipa Miyoi Nipa Lomna Sel Galoinana Sel Oina Lupa Lak Tara Lising Tratruk Amasung Mahaki Gari Thar ASU6AF0870 Mullaga Lobi Kre Haiduna Impal Police Station the complaint report ama file taw khre hari Faridul Hassan sahi kunga manga na complainant oiduna marang file taw khiba report adu da maha Manipur da miyoi ani ga loinana lakmina khibani hana phongdokle aduga mamang thakta Assam gi Karimganj da leramba Lelong Gyangbi lekai dagi masagi sahi kunga nipalom suraba miyoi ama maha ka khangna badagi miyoi asipu maha ki oina Manipur gi local contactment oira khibani hari mahana thasri kunga nipa da hotel asida check in tawduna leraklapa matung numit asimakta da maha ki local contactment Miyoi asina atopa khulai paiba miyoi nipa lomga lakminaduna maha amasung mahaka lakminakiba miyoi singbuki han khangalaga lupa lak tara lising tara taruk namduna mullaga laukhibane hairiba senpham asigi manungda lupa lising nipuni thoidi case roina lauraga ataina accused asigi account da electronic transfer tawhanbani hairi thawdo asi thokraba matung ngarang numidang pung 8 makharom tarakpada chap manaba miyoi khutpu asina mahaki amuba machugi tharjip asibusu mullaga pukhibani hairi gari asi pukhibagi matangdadi atonda senpham singdabagi tamak gari asi pibani haibagi aranba video amasu thadorakle maram singasina police na thodok singasigi matangda case ama lokhatuna senaba singlogi matungina phagatpiyo amasung namduna munkhiba gari phanghanbiyo haiduna wakalakpani hairi mahaki complaint report adu ngarang Imphal police station na official loina receive tawkre hairi Karurgi National Nabagi Thogdo Adu Bizena MK Stalin the Taina Kray Tamil Nadu gi Karura
actor politician BJ's campaign rally the national thawdok thoktuna mioi 94 sikraba matung ahanbo ina actor politician BJ na video ge khuthangda miyamda wanga lakhibada national thawdo adu Tamil Nadu ki Chief Minister MK Stalin da taina rakre actor politician BJ na phongdokibada asigama campaign rally asi district manga da pangthoktuna lakhi adubu laibak thiba thawdo asi karur da kamdona thokibano haibasi singnaningai oi miyamna de asengba khangnaramgani thawromgi damak pirakhiba mafam aduda leptuna security gi oiba chana kanglon amata kaidana wa ngangkhi adubu laibak thiba thawdo asi insinaduna thokankiba oigani CM Stalina aingonda laman khomninglabasu ai hak yomda natraga office ta dumak laigani nangna tawning ba torakpoda aina kiduna siangadaba natte adubu miyamdadi amuhana sohangano haikhe International Day of Non-Violence ki mangoinana Mahatma Gandhi ki mitam thugairam lehadi International Day of Non-Violence ki mangoinana London gi Tavistock Square khinba Mahatma Gandhi ki mitam ngarang thugairam lehari Gandhi ki mitam thugairam ba dubu London da leba India ki High Commission na akana mong du yaning da phongdok pagaloinana thawong adubu non-violence ki wakhalonda violence ki attack sa thabani haiki Indian High Commission na thawdo asigi matang da yamna hakchin na lobagaloinana local authority da mitam asibu thugairam singi mathakta akan bathabak sing lokhatna ba phongdok khiba kaloinana mitam asi amukhana semjinna authority sing the phongdokre India bu ning tamna ba hona bada achoba thodang lawduna father of the nation haina miyamna kaunariba Mahatma Gandhi okpa numit October anibu Gandhi Jayanti haina laibak sinba thungna thorom pangthoktuna laikhidraba sigi mafamda ikai khomna bu otpa numit asibu United Nations na International Day of Non-Violence haina khangnaduna malem sinba thungna laikhidrabagi mafamda ikai khomna bu utuna lakhibane sahi kudingi October anida London da leba Mahatma Gandhi ki mitam da laisu katuna amasung Gandhi na pamjaraba bajan seng sattuna Mahatma Gandhi ki mafam da ikai khomna bo odle sanjang na saba Gandhi ki mitam asi University College London da Mahatma Gandhi na logi mahiroi oina tamlingai ki matam da nengsing duna kumja 1960 at London gi Tavistock Square khinkibani hairi Maoist na police ki maikai de jathaba miot minai gi mayokta October 15 da state manga sinba thungna ban kaukhre CPI Maoist na leba asigi state manga da security force ki maikai de jathaba miot minai gi mayokta October 15 da ban kaukhre Jharkhand Bihar West Bengal Assam amasung Chhattisgarh da hariba ban asi pangthokani haina Eastern Regional Bureau of CPI Maoist ki maikai de Sanket haina khuyakti ba charol amana khanghalakle lobasina October 9 dagi 13 phawba Resistance Week haina mingthonduna haidaba state manga asida security force ngi maikai de chathariba miot minai sing asigi mayokta support phangna ba thabak paikhat ka dori zerol duna makha taraduna center laga na maiwis singa wari sanasi yaraktabadagi ban adu jathaba hawbani hari zerol aduna atamnana Union Home Minister Amit Shah bu marasila duna maiwis na sokhalaba state singda operation kagar gi makha da security force na combing operation sing sathaduna tungan mo ongda miot minai chathai hari panba yabde nomaizung numita Union Home Minister Amit Shah na extremist singi maikai degi surrender tarakpabu taramna OE maduda kholai thadokpa lakhiba kangbuda nongmai maru ama phawba kaploi haibagi thajaba pikhibane Maoist ki sero aduna makha taraduna September 15 da party dugi lusengba ahumbu sasinaba encounter gi thodo amada security force na hat ki haina mara sirakle security force sing na Chhattisgarh amasung Jharkhand da Maoist sing takthokpagi namada fake encounter kaya amagi khuthang da mara laitaba myo kya so hatki maduda Amit Shah na thagatpa phongdorakpani haina phongdokke Panchayat pu hatoktuna thamlaga matau karamna gram sabha pangthokadoribano haina committee na phongdorkhre India lenga ki Panchayati Raj Ministry na laklibo October 2 dagi hauraga People's Plan Campaign PPC haudok namba sem saba loikhibaga loinana Manipur su Gram Panchayat khudimakta Gram Sabha phamduna Gram Panchayat Development Plan semnaba state lenga ki yathang lauthokre adabu Panchayat pu hatoktuna thamlibo Manipur di matau karamna Gram Sabha phamgadoribano haina All Manipur Elected PRI of 2017 gi ad hoc committee na marilenaba singda wahang hanglakle ad hoc committee asigi chairman PS Heramani na khuyek piraga thadorokpa zerolamada hai Indian Constitution ki Article 9 Panchayat ki manung chanba Article 247A da yauriba Gram Sabha asigi meeting ama tawrabadi hairiba meeting asi kanana sengani aduga kanana thawramapu oigani haibasi miyamna khangde aduga larik hairaba naha singna sumasi khangnaga su kya lomna longnade zerolasna makha tana hai handak India lenga na leba asigi Panchayat khudimakta Gram Sabha phamlaga GPDP semna ba paikhalakliba thawrang asi Manipur di wang kya hangningai oide asuk maru oi
ꯑꯣꯏꯈ꯭ꯔꯕ ꯈꯨꯡꯒꯪꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯃꯤꯐꯝ ꯑꯁꯤ ꯃꯅꯤꯄꯨꯔꯗꯗꯤ ꯄꯟꯆꯥꯌꯠꯁꯤꯡ ꯂꯩꯉꯥꯛꯅ ꯍꯥꯠꯇꯣꯛꯇꯨꯅ ꯊꯝꯂꯕꯅ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯕꯤꯒꯗꯧꯔꯤ ꯃꯄꯨ ꯂꯩꯇ꯭ꯔꯕ ꯃꯃꯤꯡꯇꯒꯤ ꯑꯣꯏꯕ ꯒ꯭ꯔꯥꯝ ꯁꯚꯥꯗ ꯀꯔꯤ ꯋꯥꯔꯦꯞ ꯂꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯍꯟꯗꯛꯇꯤ ꯍꯪꯗꯕ ꯌꯥꯔꯛꯇ꯭ꯔꯦ ꯒ꯭ꯔꯥꯝ ꯁꯚꯥꯗ ꯀꯅꯥꯕꯨ ꯊꯧꯕꯨ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯄꯟꯆꯥꯌꯠꯇꯤ ꯔꯥꯖ ꯑꯦꯛ 1994ꯅ ꯃꯁꯤꯒꯤ ꯁꯦꯛꯁꯟ 8ꯇ ꯃꯌꯦꯛ ꯁꯦꯡꯅ ꯏꯔꯤ ꯑꯗꯨꯕꯨ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗꯗꯤ ꯄꯟꯆꯥꯌꯠꯄꯨ ꯍꯥꯠꯇꯣꯛꯇꯨꯅ ꯊꯝꯂꯕꯅꯤꯅ ꯊꯧꯕꯨ ꯑꯣꯏꯕꯤꯒꯗꯕ ꯄ꯭ꯔꯙꯥꯟ ꯎꯄ ꯄ꯭ꯔꯙꯥꯟ ꯅꯠꯇ꯭ꯔꯒ ꯃꯦꯝꯕꯔꯁꯤꯡꯒꯤ ꯃꯍꯨꯠ ꯀꯅꯥꯅ ꯁꯤꯟꯕ ꯌꯥꯒꯅꯤ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯂꯩꯉꯥꯛꯅ ꯒ꯭ꯔꯥꯝ ꯁꯚꯥ ꯐꯝꯅꯕ ꯌꯥꯊꯪ ꯂꯧꯊꯣꯛꯄꯗ ꯌꯥꯎꯕꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯁꯤ ꯂꯣꯟꯅ ꯍꯨꯔꯥꯟ ꯅꯂꯥꯗ ꯐꯝꯕ ꯌꯥꯕ ꯃꯤꯐꯝꯂ ꯑꯁꯣꯏꯕ ꯑꯁꯤ ꯀꯅꯥꯅ ꯊꯣꯛꯍꯟꯕꯅꯣ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅꯁꯨ ꯍꯧꯖꯤꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩꯐꯝ ꯊꯣꯛꯇꯦ ꯍꯥꯏꯅ ꯑꯦꯗꯣꯛ ꯀꯃꯤꯇꯤ ꯑꯣꯐ ꯑꯣꯜ ꯃꯅꯤꯄꯨꯔ ꯏꯂꯦꯛꯇꯦꯗ PRI ꯑꯣꯐ 2017ꯅ ꯊꯝꯂꯛꯂꯤ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯑꯟꯗꯦꯃꯣꯀ꯭ꯔꯦꯇꯤक ꯑꯣꯏꯕ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯕꯨ ꯃꯁꯛ ꯊꯤꯅꯕ ꯁꯤꯟꯕ ꯑꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯉꯥꯛꯅ ꯃꯈꯥ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯅꯁꯨ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯪꯂꯛꯂꯤ